ngasi numida wairam phongkiba tongan Manipuri sifong amasung thokiba thawdo wathoksingi maruibi I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada Kanglaipak ki Maira news ta phongkiba maruiba paukhra Chief Minister Birendra Lusingba BJP ki Leingak na numit chamani gi manungda lupa crore sani ga taraga mathoi sangna Department taraga mathoi gi paikhat khiba project kaya ngasi sanga baga loinana project kaya amana urek uyum tamkhre Chief Minister N Birendra Lusingba BJP ki ani super Leingak sina lauthokhiba 100 days action point plan gi makhara tungan department taraga mathoi gi lupa crore sani ga taraga mathoi sang paikhat kiba project kya ngasi sanga khiba ga loinana project kya ma paikhatna ba orek yum tamkhre Manipur miyam gi damakta thabak oina pangthokani haina miyam gi mafam da lauthokhiba du thabak oina mayek singna miyam gi mafam da yohanba haibisi Manipur gi Leingak sasan toriba BJP Leingak si gi pandam ni haina Chief Minister N Birendra phongdokre Wapam Singasi Impal City Convention Center the Minister N Birendra Lusingba BJP gi anoba Leingak sigi ahanba numit chamanigi manungda paikhat kadaba chama action point gi manungsan ba tuan ba department singi makhara paikhat pa project kya sangaba urek yum tambak loinana launch tawba madi scheme manigi beneficiary singda khudong saba kya pibigi thauramda wa ngangladuna phongdokhibani Asigi Tharamadu the Manipur Leingak ki Cabinet Minister Kaya MLA Singh External Affairs ki Union Minister of State Dr. R.K. Ranjan Rajya Sabha ki Member Ningthok Sanajawal Lai Shemba Madi Leingak ki Makok Thongbo Official Kaya Susar Yaki Tharamadu ga Mari Lainana Chief Minister N Birendra Makhatana Phongdokhibadi ngasi sangaduna miyamda khusinariba project singasi punna lupa crore samaga 103 lakh Humdragani thoi sangna paikhat pa project ni aduga ngasi orok yum tamliba project singasina lupa crore taraga mathoga lakh yankhai sangna paikhat kadabani loinana tungan bi scheme singi makada beneficiary singna phangangadoriba sina lupa crore 3 lakh kungani pani puna lupa crore saniga taraga mathoirom sangna paikhatliba thabak thorom singasi anobu Leingak sina miyam gi damakta pangthokani haina wasakhiba singadu thabak oina utpani Masida sunatana June kuntra phapgi manungda hauzik mantri khida semga sagatpagi thabak loisilaklaba Manipur Secretariat yauna Jenims ki nupa amasum nupi singi hostel sangana ba pandam thamli Leingak sina paikhalakliba thabak thorom khudima apiba matamgi manungda loisinana bu honagani masida quality gi matangda yasina ba yaroi thabak khudima mapung phana quality control tona pangthokani loinana saukha thaurangi thabak khudima manung mapan phauna taru na pangthokpa haibise Leingak asigi phiremni haiki Chief Minister na hai numit chamani gi action plan gi matung sahi amagi manungna paikadaba thabak thoram singi matangna amuk laukthokani hairiba thorang simaksu numit chamani gi action plan ga sa managani mathang paikadaba program dadi health sector da ehenba miyeng thamlakani masida health ka mari leinaba tungan scheme kya su yorakani ngasi miyamna khusina ngamliba project sing matam sana miyamda khusina ngamliba si bureaucrat officer singa asobu mateng yauribani masimangna lamda masi sahi kya maning halaga leirambadu ngasidi manglomda sangsinba ngamnakli matang asida Manipur gi miyamna su Leingak asina paikhalakpa thabak thoram singda mapung phana mateng pangbiyo haina Chief Minister N Birendra Makhatana phongdokhi ngasi sanga khiba masum urek yum tam khiba project sing adudi veterinary hospital kungamanga dispensary yankhaiganipan cattle feed amasum poultry feed ki mixing plan amamam sangaba haingangi ibudau marjing hairo khangabok moirang pali Leima pokpom amadi hiang thangda nauna khinba 33/11 gi power substation amamam su sangakhi none amasum Ferzol district nauna sagadaba ITI center amamam urek yum tamki aduga beneficiary lising taraga nipana khusinagadaba Manipur Old Age Pension Scheme gi oina beneficiary nipanda card sing khusinaba mani beneficiary lising nipanda khudong saba pigidaba CM widow scheme gi makhara beneficiary nipanda card sing su yenthoki loinana education department gi makhara pekhat pe school fogadansi mission gi soroga moina school yankhai sangaba sina singmani hanisu pausna phongdorakli atopa paw madana tasengna mayum makayamadi inkol suklai leitaba miyoi singi damakta Leingak na yum sabinaba thabak paikhatlagani Chief Minister Manipur da lairiba reserve forest
protected foresting amadi part kya da ain kain yum sajinduna laisilamba amadi lana pata pisilamba sing khangdoklaga Manipur Leingak na lepa leitana takthokpagi thabak sathaki gani loinana lamdam sigi umang wamang haibedi sing pa turel sa usek sing mapung pana yokhatuna mauksagi khalkaidana thamnaba honagani aduga masagi inkol mati mayu makai suklei leijadre haiba sengna khanglaba miyoi singi damakta Leingak na makoigi lainaba yum sanaba thabak paikhalagani haina Manipur gi Chief Minister N Biren na phongdokre wafam asi pauksi si ga Chief Minister N Biren ga wari sanaba matamna phongdokhibani Chief Minister na makata na phongdorakhibadi lamdam asida leidiba umang wamang sing pa turel sing madi sau sek sing kanana bo honabada Manipur miyam puna thodang lominasi masigi ona tainabada protected area reserve forest manung niam lana pata pisinduna yum kai sajinduna asauba khundapam oisinduna umang wamang kokthokpagi thabak satharakpa loinana lamdam asida leiriba part kya fawda lana pata pisinduna ain kaina yum kai sajinbagi thabak satharakpa lenga asina tumina khak leithokloi ain gi matungina lam khopsinduna leirambasing takthokpagi thabak leptana sangsingani loinana lana pata pisilamba mari lenaba settlement gi official singsu ain goeba thabak sapsana lokhatkini hen sphungdoki Chief Minister makhatana phungdokhibidi haujuk Manipur gi tongan ba maphamsingda niam lana lam khopsinduna yum kai sajinbasing ningthina survey takthoraba matungda masana Sidoksana bakhangani masida lam henduna makhatana laisinbagi thabak satharabadi takthokpagi thabak lepa leitana satharakani Leingak na sathagadoriba khongjang asida miyamna su mateng pangbina basu appeal tawki Nagaland ngarang Waithau area da sathakibi eviction drive ki matangna Chief Minister N Biren nga CM gi office ta pangthokiba homecoming ceremony gi tharamga mari leina pawmising na hangkiba wangi pakhom piradana phongdokhibadi Chief Minister isamaksu miyoibani Miyamana Leifam Leitabigi awaba mayuna badu khangi adubu lamdamasida nungju tha matamda singning khaiba madi ising isaw toina thulaktuna miyamda awaba piribasi lamdamsigi sing kokthokpa madi iramnala phumjinduna yum sajilakpa sing asina asawba maramoiri maduna protected area madi reserve forest ki area singda pata pibi yade khangna pata pisilamba madi pata adu namduna semtoklaga piriba miyoi sing loina maralai Leingak asina miyamda ngammi haiduna pangtok tawba nate Leiba miyam amadi lamdamasigi khalaga yaifanaba thabak paikhalakpani machin manaw lam yenabada thungnadre haiduna lambida reserve forest area da madi iram nalada lam khopsinbadi Manipur gi oina yamna mangja boirakani ngarang DFO Thawal gi makhada Waithau area da eviction gi drive sathakiba mafam DC yauna yengsin khiba ga loinana tasengna inkol amadi yum leijaba miyoi sing khangdoknabagi thabaksu Leingak na paikhalagani haiba wafam phongdokhianisu pausna palakli atop pawamadana Jiribam gi JT road sembidabagi bangi khongjangda JDU su yoksingkhre Manipur Leingak na Jiribam district ki khwaidagi maroiba lambi gi saruk ama oiriba JD Tipaimuk JT road sembidabadagi ngarang numidang wairamdagi hona satharakiba JT road ki banaduda Janata Dal United JDU su yoksingkhre lambi asi haukiba June 10 phawgi manungda sembidrabadi lambi thingba yauna khongjang kaya sangsilagani haina Jiribam district ki Singdong Laikai Women's Association na lauthokraba matung ngarang June 10 gani thoidagi hauna hayeng numidang wairam pung 3 fawba pung 9 gi bangi khongjang sangsinba haukibani ngarang numidang miyam tholak hawraktuna lambi thingba yauna mairagi khongsat ama sapangtokhi ngasi lambi thingmagi nini sanba numita miyam tholaktuna lambida uwa phaijinduna lambida mi satok chasinamadi garina singba mata salankhide adumoinamak tangai phadaba polam singidi athingba sidagi komthoki hauju phawbada pamdaba thodok thoktana ba jiri police na ngak senbagi thabak pakhali amaromda banasida Janata Dal United JDU nasu mapung fana sawatkre loinana JT road asi simbidriba phawb leptana khongjang kya sangsingi gani JDU gi makedigi phongdokre loinana Jiribam gi MLA amadi Manipur gi Chief Minister N Biren athupa matamda fatraba lambi paring asi sembina ba thabak paikhatpiu haina CM gi pukning singsinjari haina su JDU gi makedigi su phongdokre amaromdana Kaisampat Leimajam Laikai da yumama maina sakre
ngasi numi jungba amatung pung baro makhairam taba matamda Imphal gi Kaisampat Laimizam Laikai da Leiba Thoksom Chandra Sai Humfugi Mayumama Maina Sakre Maye du Karidagi Haurakibano Hab Hausi Pawu Sapsana Kamangamdri Miya Matana Yumadu Laitaba Matamda Maye Si Haurakibani Loinana Manak Nakpada Leiba Miye Shina Urapadagi Manipur Fire Service the Paupi Ramatunu Kudak the Fire Service ki Kambusing Laktuna Maimutana Bohona Kiadi Maina Sakraba Yumasigi Matak Tangba Saruk Sing Upakna Sabani, Mayaduna Yungi Matak Tangba Saruk Sakpadagi, Yumadud Lady Paposay Sing Yam Sauna Amangata Tokre, May Sakpaduda, Akoi with the Leiba, Miam Amadi Fire Service ki Kambuna, Kongzel Tuna Mayadu Mutatpadagi, Akoi with the Leiba Yum Singda, Amangata one Kidre, Hainisu, Paus Namakatana Fondorkli. Makasa Tarafu na to papawkra na PLA gi Lieutenant Colonel ama Kulai Thadok tuna Sip Minister Sangjarakre. Aina Thingrava Manipur gi Larhulub ama Oiriba People's Liberation Army PLA gi Lieutenant Colonel ama Kulai Thadok tuna Mausagi Punsita Hanjilakpagi Thaurama Mangasi Sip Minister gi Bangalore Pangtokre. PNWMadi Ningba Kaibadigi Yum Thadok tuna Kulai Paitibi Isili Nauk Sing Singnabamata Laitana Yumda Hanbiraklo Haina Sip Minister N Birena Apil Tokre. Ngasi homecoming ceremony to the Manipur Police ki DGP Dongel, Chief Secretary Dr. Rajesh Kumar Madi Manipur Police ki Makok Thongba, Officer Kiasu Sarugyaki, Tharamaduga Mari Lainana Minister N Birena Fongdokibadi, Nungshiraba Yum Thadoktuna Kutokulai Pairaga Lal Horibi Isili Now Sing the Moksagi Bunsida, Halakpasita Yamna Nungai Pawi. Kulai Paiduna Lal Horibi Sing Kulai Thadoktuna Moksagi Punsida Hanbiraklo Haina Union Home Minister Amit Shahna Manipur Lakpamatamna Hairambadu Yamna meaningful Oiba Mani. Kulai Paiduna Lal Horibi Isili Now Sing the Kulai Thadoktuna Moksagi Punsida Halakpamatamda Kut Tharo Amadi Makogi Matakta FIR Lautokloi Haina Union Home Minister Amit Shahna Manipur Lakpamatamda Hairambadu Sapsana Pangtokani. Asigumba Leingak ki police si thazaba thamduna ngasi de khulai thadoktuna mausa gi punsida halak lage haina paw forak ko isilina kasu leidi masi afaba khudam mani ngasi khulai thadoktuna mausa gi punsida halakliba sigumba manipur de leiriba larholup ki isilina singbu singsu singnaba leitana mausa gi punsida hanbirak lo haina minister na makhatana apil tokhi ngasi khulai thadoktuna mausa gi punsida halakraba PLA gi kadara dudi Bisnupur district ki manungsana leiba nambol Angtek tagi Laikhidrava Irom Guno Mitai gi Masanupa Irom Ibotombi Mitai Elias Ibotomba Elias Kairungba Elias Singkhai se Yangkhai ke tarungni Mak PLA gi Lieutenant Colonel Oibidanatana Health and Family Welfare ki Deputy Assistant Secretary su Oibini Haidi Mak ki MC number na 131 amadi base na kumza 1994 to 95 ni Haidi Ngasi homecoming ceremony du da khulai thadoktuna Minister N Berena Sangjaraglaba Ibotombi bu Lengyan Phiyan biduna taramna okhi haina su paus na fundrakli Amaromdana khulai pai bisingna kidnap tawkiba Tata truck ama yawnam ye home special commando unit khabai soina kanmangam hore ngasi ayuk Pung rom taba matamda National Highway number 2 Imphal Dimapur lambi paringda Guwahati dagi Imphal tamna sana thanaba polamsing puduna lakpa Tata truck registration number UT 38T5300 asi Kangpokpi police station konba mafam amadagi khulai paiba khutpu amana kidnap tawduna pukhre habiki paw phangmadagi Railway amadi in charge special commando unit khabai soigi SP oina thaupuriba TS Krishna Tomi gi miye makhara special commando unit ki OCL Bebek singa Kangpokpi police amadi kunganithoi suba Assam rifles Kangpokpi post ki combined force na mai pakna kan mangam hor hari pausin hai khulai paiba khutpu aduna truck gari asi ransom gi damakta nomai sindol kidnap tawduna pukhi makoina kidnap tawkiba miyoi singa duda UP gi Turpipur Police Station gi Nakasa Sambal digi gari asigi driver amadi Anwar Apokpa Abdul Rahman Tauksik Apokpa MD Safin amadi MD Kalim Apokpa lekhidraba MD Zaman Koi Kawi Pausin hai truck gari asi nomai sindol kidnap tawduna pukre habigi pausi phangbaga makhogi khungul libada ayukpung manga makhairum taba matamda truck gari edu rescue tawbangamki Kudakta khulai paiba sing aduna truck gari amasung miye ahumadu thadoklamlaga asukpa singlomda kakhatuna nanthoki mai pakna rescue tawba ngamhoraba miye ahum truck gari amadi truck aduda purakliba polam sing aduga konana Imphal gi alu gari da dukan phamba Bijoy Kumar Gupta koba miye sida khusinakre
लोइनना कांगपोकपी पुलिस ने एफआईआर केस में लखोतुना मखाताना थिजिन हुमजिनबसु सथबा हौरी हाइना पाउसना फोंदोरकली अमरोमदना एमपीसीसी ngasi सिंगमैरोंगदगी हौरगा हाई कोर्ट फावबा खोंगसत अमा सतनबा होनबदा पुलिस का साउना मुकनबा थोखरे नेशनल हेरलान केस का मरी लेना सोनिया गांधी अमदी राहुल गांधी दा मनी लॉन्ड्रिंग केस की सुमोन हाइबसी लेबक थीबने अमदी इकाइबा पीनबो होनबनी हाइना मणिपुर प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट एमएलए के मेगा चंद्रन लुसिंगदुना ngasi सिंगमैरोंगदगी हौरगा हाई कोर्ट फाव यानिंगदब खोंगसत अमा सतनबा होनबदा पुलिसना अथिंगबा पीबदगी चावना नकल अनिमक्ता मुकनबा थोखरे पुलिस के अथिंगबदुबु नमखाइदुना हाई कोर्ट फावदा नमदुना खोंगसत सतनबा होनबदा लुसिंगखी हाइबा एमपीसीसी की वाइस प्रेसिडेंट आनंदी जनरल सेक्रेटरी एडमिन एस जोनी मैतई अमदी सैतु महिला कांग्रेस की प्रेसिडेंट नोंगनोहै अबोनमाइबु पुलिस न फादुना पुखिबबु एमपीसीसी की मैकेदगी यामना कन यानिंगदब फोंदोखरे थाउदोदुदा पुलिस की काहिनबा थावंगबु यानिंगदब फोंदोकलदुना एमपीसीसी की प्रेसिडेंट के मेका चंद्रन फोंदोखिबदी इन्फोर्समेंट डायरेक्टोरेट असी इंडिया की कॉन्स्टिट्यूशन की मखादा लेबनी अदुमपु मोदी न लुसिंगबा बीजेपी लेंगासिना सिजिननिंगबा मवोंग सिजिनरकपा सिलेबक्थिबनी असुम सथरकपा सिदा अखोइना येंगदुना लैरबदी लेबा सिदा डेमोक्रेसी मुटखिदुना लेबा सिदा लैरिबा सिटीजन सिंगी कॉन्स्टिट्यूशनल राइट सिंग मुटखरगनाखि मागना मखाताना फोंदोखिबदा इन्फोर्समेंट डायरेक्टोरेट की नेशनल ओइना मिसंग मिखाई ताइना लेबियु कांग्रेस अमदी ओपोजिशन द लेबा पॉलिटिकल पार्टी खक्तमक टारगेट तौबासी तोपियु अमसु मियापुना लेबासिदा सतनरिबा कॉन्स्टिट्यूशन अमदी डेमोक्रेसी कनहौसी हाइना सुमांगना अपील तौखि मखासा थरक पोइना तो पावमना मणिपुर कोकिलैंड ग्रेटर नागालैंड हाइदुना लेंगा अनि थोकना लेबा यावरी जायचंद्रा इरमद मणिपुर सिगी मनुंगदा लेंगा अनि हाइबदी कोकिलैंड ग्रेटर नागालैंड हाइबा अमा लेबा यावरी असुमना मणिपुर गी अपुनबा सक्तम कायनबा होनरकपसिंग असि लमदमसिदा खुंदामिनरिबा फुरुपसिंगना अमत ओइना थेंगनमिनगनी हाइना यूनाइटेड कमिटी मणिपुर यूसीएम गी प्रेसिडेंट ओइरिबा सयसिगी ओइना पांगथोकदोरिबा जून 19 ऑब्जर्वेशन कमिटी गी कन्वेनर गी थौसु पुरिबा जायचंद्र कुंथौजमना फोंदोखरे वाफमसिंग असि केक्रुपाता फिल्म फोरम मणिपुर थमैबन यूनाइटेड क्लब की मखाद लेबा मसालोइसंग सिंग ई रिक्शा ड्राइवर सिंग अमदी मियामगा लोइनना पांगथोकिबा मा सोशल सर्विस की थरमदा यूसीएम की प्रेसिडेंट जायचंद्र कुंथौजमना फोंदोखिबने माना मखाताना हाई मणिपुर की अपुनबा सक्तमदा सिंगनरकपा खुदिमक मणिपुर खुंदामिनरिबा फुरुप सिंगना अमत ओइना थेंगनमिनगनी इरमदम की अपुनबा सक्तम कायब यारोय हैना थवाइना पोंथा पिख्रबसिंगी खुबम ओइरेबा लाइफमलेन केक्रुपारसी निंगथीना सेमगतनबगी थबक अथुबा मतमदा पाइखलगनी मणिपुर की अपुनबा सक्तम कायदना थमनबा होनबदा आइखोय खुदिंगमकी लौफम थोकपा थौदांग अदु लौमिनसी स्टेट असिदा लेंगा अनि थोक्तुना कोकिलैंड ग्रेटर नागालैंड हाइबा अमा लेबा काइदोंनुंगदु यारोय हाइबगा लोइनना जून 19 नुमिता मियामना अथौबसिंगदा हाइकलेकत तंबा लाक्पियु नुमिन असिदा मियामना सिंथा लेपिदुना मणिपुर की अपुनबगी सक्तम कायदना थमगनी हाइबगी असेतपा फिरेप मियामना पुन्ना लौमिनसी हाइकेनसु पाउसना फोंदोरकली अतोपा पावमदना सोरागी लंबीदा असिबा हक्चांग अमा तादुना लेरमले ngase ayuk thawal police station gi manungsana leiba soramadi लौसीपाट अनिगी लोनबदा लेबा लंबीगी मनिंग थंगमा सरुकी मोंगसोंग अमदा नुपागी असिबा हक्चांग अमा तादुना लेरमले हादि असिबा हक्चांग अदु ngase ayuk लंबी सतपा मियोइसिंगना थेंगनरखिबनी हौजिक फावबा मियोइदुगी मसक ममिंग अमति मतौ करमना सिरमलिबनो हाबिगी मरम चपचाना खंगमा ngamdri असिबा हक्चांग अदुदा सोकपगी दाखम कयामरुम लेरम थेंगनखि हादि पाउ सिताबदगी थौबाल पुलिस अमदी फोरेंसिक की कंगुना थौदोक थोफमदा लाक्तुना मखाताना थिजिन हुमजिनबगी थबक सतकी पुलिसतगी फंगबा पाउगी मतुंग इनदि मियोयदु गारीना थोमलबा नत्रगना मियोय खरना हातोकलगा थमलंबा ओइरंगनी हाइबना सिंगबा हाइरि हाइनसु पाउसना फोंदोरकली मखा सथरकपोइना कंगला पाउदो फोंखिबा तोपा पाउ खरना डिस्टर्बेंस फ्री जोन डिमांड डे थौरम थासिगी तरागा मंगादगी हौना कैंपेन कयागा लोइनना पांगथोकलगनी लमदमसिदा हेना फब मई मसिंगी कंगलोन अमा लेहननबगिदमक एजुकेशन सेक्टर असिदा अयेर अपन याइखाई थिनगाइबा अकिया अखंग सिंगबा मखल अमतगी डिस्टर्बेंस सिंग पिबिगनो एजुकेशन बु
free zone oihalo haina English ngani gani pandagi leptana pangthoktuna lakpa disturbance free zone demand day gi tharam handak sahi gi su July 5 da pangthokpaga loinana tha sigi taraga 5 dagi hauduna campaign changsilagani haina coordinating committee on disturbance free education zone demand gi conveners oiriba desham gi president laisangthem lamyan mitaina haikre ngasi nungtil press kapta pangthokpa pawmising unaba mada mahakna makhatana hai lamdamasigi mai tampham sangsingda bom pokayan bamadi mai tampham sangsingda athingba thamlakhiba thawong asi coordination committee gi maikei gi tawbigano hawkiba sei English ngani gi 9 gi July 5 da lamdamasigi mairoi sing oja sing mama pa sing tongan ba masing yamlaba miyamna asobo khongsat ama satuna educational zone bu disturbance zone free oihale haina awdokhiba numitu bu ningsingduna sei khudingi numit asiga mari leinaba tongan ba thoram sing park sana pangtoktuna lakpagum sei sigi oina su taraga 5 rak su boina pangtokpago loinana June taraga 5 dagi Manipur gi mafam singda park sana lamdamasigi quality education purakna education gi maru ebising amadi yekhai thingai ba yet apan yauduna mai tamhallo hain asobo campaign sing chatharaga loinana state level gi oiba debating competition su pangtholagani hain su phongdoki loisilak poina manaba poksi da phonghiba paw mandana surrender gi matangna singdorakli RPF ki lieutenant colonel Irom Ibotomba Elias Kairungba Elias Singkhai sai yankhai gi taruk apopa lekhidraba Irom Guno Nambol thangte kawa ama Manipur government surrender tawrakli haina social media ra thagatuna propaganda tawribasigi matangda RPF na miyamna singdoksari haina RPF ki assistant secretary publicity bangkim na thadorakwa sirol amada phongdorakli Irom Ibotombi party manunggi oiba miyoi singi sel yenthok yensin tawbagi thabak sinnaduna leiba miyoi amani matam khragi mamangdagi sinnariba thabakta mawong maril tadaba yorakpadagi thigatpada Finance Department na kaithakiba marup singda pinaba senpham lupa lakh tara humdoi lising nifu mathoi samaga Irom Ibotombi Elias Kairungbana lana sizina khre khanglakpa madi makhatana thigatpadagi party thadoktuna sienkiba mission amani sinnaba thabak amata mai pakna tawba ngamdaba puksel sepa Irom Ibotombi gumba phauham gumba mana RPF tagi thokibada sang tagadaba nati asiguma mathung huktaba puksel sengdaba miyemana yeknabada surrender tawkhibada RPF na kaidongai dusu imalebak ningtamnabagi changsilliba lanjang asidagi ninghanaba tawroi RPF ti yeknaba oidiba India Leingak Manipur gi ningtamagi wafam khaktada wari sanaba natana atai kariguma maram amatada wari sanaroi habisi asetpa phidipne haina phongdorakli mathung huktaba party da sanadraba miyemana surrender tawbada Manipur Leingakna Delhi gi mapuna sanbibagi damak yamna mai paklaba amagum propaganda tawribasi hantaba thaki propaganda ni haina makhatana su sirol duna phongdorakli adu hausukuina di mem pau simatang se lusinjarage amasum patok sakibla soikiba lankiba yaurs mem ngakpi gina duga anoba update mem punanga mina sen thank you